Supnei minute ani khaktada tumthanaba laiwa. Tumba yagandabasing ngasigi video si adungidamukdadi akhannaba ama soiduna oirani. Tumba yaganbasingsu ngan khaidagi khare hena thuna tumthanaba ngasigi video si laiwa si soiduna kanagani. Videos da aina taksarakadoribasi supna khaknagi ekhoi minute anigi manungda tumthananaba US Navy na matam kuinadagi sinaraba technique amagi matangdani. Thuna tumthaba pamasing video si loifau yengbiu loifau yengdragadi maru iba point chithakibana maram orege khoi laiwasi atomda kanakitabasu yai. Sigi technique si khangdringi manguinana aikhoi mi amagi masagi chahigi matungina nongda kayam kuina tumbani haibadana khangminasi. Sigumba angang nawa baby singna nongmagi wina pung taratarulum tummi. Pakhang lishabi macha teenager singna nongmada pung mapan lom tunggadabani. Aduga adults al orbisingna nongmada pung taritagi nipan phau tunggadabani. American Sleeping Association gi matungina prithivigi apanba mesingi chada kunna makhuna nongmada tunggadaba pungsingsi yauna amata tumnade hairi. Tumba yadabai laina disorder si supnai khoi makhalsi humpu tararom lai hairi aduga mayam sigi manungda khwadagi common oiba haragana insomnia sani. Mangal Naipi Girls Hostel DM College of Science ki Mathematics Department ki HOD Oramba Hidrom Jaint Kumar ki lamjing makhada Langthawal Kunja Awang Likai Kanchpurda nongna hangjaba class 7 nagi 10 fawgi nupimsa singi akhana na hangjaba Girls Hostel nei Mangal Naipi Girls Hostel asigi thodoklaba features khardang panjarabada comprehensive classes subject khudimak well qualified oiboza singdana takpigani concept mastery asonba satra singda akhanaba ahenba miting jangbiba real life skills school gi curriculum wang malanba punsine hingda tasingna siznaba yaba mahitagi special classes, ideal environment, satra singba pukning litana larik pabu yahanba, equal ki hostel ne, nutritious meals, hakchang da masi oiba chinjak sing tamag langi, loinana, van service ki kudong jab su thungbigani, punsida mai pak da bayade, mithui mihen da bayade khanba satra sing tana, ngasimak pau phobirao, ahan balakpa mahiroi taragi mingjan selsu, 30% off pizagani, akupa marol gida mag screen hapsarib number slida, ngasimak pau phobirao, Mangal Naipi Girls Hostel, your guiding light to excellence. Aikwegi hakchang leina dina naraktana wa ngakpiriba aikwegi immune system asi kanna thamma matamdasu tumbasi yam maru oi chang naina aikoina mapung phana tumdragadi aikwegi hakchang da hormone gi khal kairi arum behen gadhalai brain apun halai ningsing bagi pangal sonthalai depression phawla haliwan aikoi koksung halitina dum chihalakani. Medium website the phone ki ba article magi matungina US Navy any condition da aduga nong magi hek apiba matam amek tare khoi yam line thuna tumthaba ngamba si changi hairi changhali hairi aduna moina supnagi minute ani khaktagi manungda tumthaba ngamnaba panjar kadurba technique asi chayul taruk practice towi hairi aduna ikhoi hariba technique si kamaina makti tawno haibadu khangminarase. Samna hargadi sida tawduisi atumgi tongan ton bahksang parsing adudagi apha punaba tensions mathang thang sum lawthokbagi manghanbagi thabakni tawduisi sida punna step mangale ai mathang thang haijarke. Step 1 longna hipiro aduga maigi tongsa sing relax tawbiyo komthokbiyo apha punab umatale henbigano chairung amadi mit akoibagi masal sing yauna relax tawbiyo laibuk tu supu khutpa tawda sitnana smooth oina thambiyo. Step 2 lengjumdu hek ngamjabi changda makha chatharaga patrak targa thambiyo sumtawrugadi adungi ngakto hina tingthokan mangonda leramba phapunaba tension sing manghanbada hena mating pangani adai adungi pambu mathak amadi pambu makhadu relax tawbiyo karimtana moibu phajindre khan kum lauthokanbiyo isisina patrak tahanbiyo. Tension dum mathak te makharum na sum chanthalaga khutcha dagi mapan thun bikho khutchin thungna loose oihaunaba haijari bismak asum nakalgi khuttu desu chap manana tawbiyo. Step 3 sor hondu aga thabak tumuk tagum thuanbiyo relax the chest aduga thabum bidumuk nungsit hanjin biro. Step 4 khongdu amuk relax tawbiro tension du paigandagi hana lawthokbiru aduga khupum yohanbiru aroibada khongpa khongjrengda focus tawbiyo
padrak tahanbiyu, pungkom kumthukhanbiyu. Step 5. Adongi hakchangi musclesing loina tethahankhre, relax tawkhre. Aduna hawjikti adongi haina tanaba yagandaba brain do pungning wakhaldo mabu sumbada mating oigdaba mami ama bhamna sajilhalaga mabu lakshinbagi matamadu yorkle. Se bhamna sagatpiyu. Adum hawjik mara tappa ing tappa mong hadaba pat amagi mayayda nathanta sumaina nungaina longna hippaga leiri. Akoibadi ising nata amadi mathaktana nongthaktana ahangba lechil nongphai chendaba thangdaba diatamak lei. Sigi mami si mekshingna sagatpada adongi pukningdo lupsanbiyu. Sigi mami si pamdragna topa mami amagasu haijarake. Adum pungmamba kamada nathanda yam monba phamung or sofa amada pungchikchikna tumli hipli haina sagatpiyu. Mami anisi sagalagasu ikan kanadragadi wakhal khanganu haina second tara haibiyu. Sigi thuna tumthanabagi military technique si masi atomna bus, train, plane amektada try tawgadum yai amtang yengbiyu. Aduga amuk anirakhak tawraga masi kanadedana tokthokpiganu sengna masigi kanabasi lawge haragadi ningsinbiyu masi master tongmatamda chayul tarpi changi haijakibadu. Extra tip oina nungthil pung anigi matungda coffee thakpiganu. Aduga tumningba hek phawrpgadum tumba changbiyu hakchangna haibe inbiyu tumba khangjinbiganu.